ꯇꯥꯔꯛꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯊꯧꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯀꯦꯟꯗꯜ ꯆꯨꯈꯠꯄꯤꯅꯅꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯣꯂꯨꯅ ꯏꯔꯥꯡꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯄꯤꯛꯅ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯑꯣꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝꯁꯤ ꯃꯌꯥꯝ ꯁꯤꯅ ꯀꯦꯟꯗꯜ ꯆꯨꯈꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯈꯨꯔꯨꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯧꯃꯤꯟꯅꯗꯨꯅ ꯅꯣꯂꯨꯅ ꯈꯨꯔꯨꯝꯖꯔꯤ film production team yang lagi auction welcome media sigi kudung sahabat obserga lakpiri ba namun kontar ni ba sudah koi kita aja masih apa namanya si masak naik apa si darat apa sih ya apa masak naik apa ingkat iba sih nak tu koi masih masih gini mahal makan pergi halap pemitai ya guys close mahal ni kan jaga kau yang betul masih gini yang betul ni orang lamjat anak pun berkali subukubar film production ni ani subuh itu ni thang jadi si masih producer sudah fotopi kerja atau si ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯃꯄꯣꯛ ꯆꯥꯝꯃ ꯄꯣꯛꯄꯤꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯗꯥꯏꯁ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯣꯏꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯏꯆꯦꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯁꯦ ꯐꯅꯌꯥꯝꯗꯤ ꯄꯨꯟꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯈꯔ ꯊꯝꯖꯕꯁꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯣ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯔꯒ ꯑꯩ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯟꯅ ꯑꯝꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯈꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯤꯡꯗ ꯇ꯭ꯔꯦꯟ ꯑꯃꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯝꯕ ꯀꯥꯟꯗ ꯑꯣꯖꯥꯒꯤ ꯐꯤꯂꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯇ꯭ꯔꯦꯟꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯄꯤꯕ ꯉꯝꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯄꯥꯝꯖꯅ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯃ ꯁꯨꯃꯥꯏꯅ ꯀꯥꯞꯇꯣꯔꯦ ꯀꯥꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯂꯥꯎ ꯈꯣꯡꯗꯅꯒ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯃꯃꯤꯡ ꯑꯗꯨꯅꯤ ꯗꯤꯔꯦꯛꯇꯔꯅ ꯑꯗꯨꯅꯤ ꯀꯥꯏꯅ ꯑꯣꯖꯥꯒꯤ ꯃꯤꯡꯗ ꯄꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯁꯤ ꯐꯤꯂꯝꯁꯤ ꯈꯔ ꯇꯧꯔꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯟꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯒ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯕꯤꯛ ꯐꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯐꯤꯂꯝꯁꯦ ꯁꯨꯝ ꯌꯦꯡꯅ ꯑꯥꯔꯠꯁꯦ ꯁꯨꯝ ꯍꯧꯖꯔꯛꯑꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯦꯛ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯔꯣꯏꯅ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯨ ꯃꯪꯐꯥꯎꯅꯔꯛꯄꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯁꯤꯒꯨꯝꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯗ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕ ꯊꯥꯖꯕ ꯃꯌꯥꯝꯁꯦ ꯊꯥꯖꯕꯁꯦ ꯃꯥꯡꯍꯜꯂꯣꯏ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯣꯠꯅꯔꯒ ꯌꯥꯗꯕꯅꯤꯅ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯐꯤꯂꯝꯅꯦ ꯈꯟꯗꯕꯤꯗ ꯏꯁꯥꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯁꯦꯝꯒꯠꯂꯤꯕ ꯊꯧꯗꯥꯡꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯐꯤꯂꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ masih mau yaifa thauni numitda diru actor oidoriba amukta su film kondriba kumbaba mayamna wangangba tabse asina hamane noi chini yaifa thauni erga poi mapai rom da chatpagi kadam lai mapalamda police station Hollywood station yaifa thauni tharum chi entertainment le alo clip song novel song mapai sini samjalaga tawriba adu masi yak nungai taksip tangna yam magulaiba yaifa thauni ne thamjage adu aina yinjabada somda lagi chana thakna ꯑꯣꯏꯅ ꯇꯥꯖꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯩꯗꯒꯤ ꯄꯨꯖꯔꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯈꯨꯃꯣꯟ ꯇꯧꯕꯤꯔꯛꯇꯅ ꯉꯁꯤꯗꯤ ꯑꯩꯅ ꯈꯨꯃꯣꯟꯒ
ꯄꯤꯗꯅ ꯑꯗꯨꯒ ꯇꯩꯆꯥꯕ ꯄꯟꯖꯔꯁꯤꯒꯤꯗꯃꯛꯇꯗ ꯑꯃꯨꯛ ꯍꯟꯗꯛ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯑꯦꯜ ꯁꯨꯖꯀꯥꯟꯇ ꯁꯔꯃ ꯆꯤꯌꯔꯃꯦꯟ ꯅꯤꯡꯊꯧ ꯃꯅꯤꯄꯨꯔ